Ngasisu mahausa-gumna mayamgidamakta nungairaba hungaw wari ama puduna lakjari. Wari asibu ibirakpina Pepe Thauchom, wari asigi mamingna Sakni Baras Kumar amadi Thaza. Adungai thaina ningthau palingai matamgi warini. Apikpa khulmacha amada Thazado makutta lei mayam ama yauba patra ama paiduna lambigi matai oirakna chatli. Machindusu ngaihakta lepte. As aidi awat pasel mayam asidi kamay tawnya. Ay sunya marupto yauzaramdradi phadawni. Laisi yolasu seldo subangam loy. Masida subangam naba asukwana hotnaringay sida madugi kwak manbido aduna amuk lawkidoyni ko. Masigi khaluraga aidine haisini yam sauningi. Kaidawayno ba? Aigi ima pabaduna ngantana hekta sidokhrisibo macha aise tungda wahawgani haibase makoi makoktuda amata khandra khangdeba noisune sijaningkhraba haiduni asumna ngang duna lakpana khulgi kaithel machadu yausilaktuna magi leising ado yonba haurai magi matawdu yenglaga magi nakalda phamlibi poyonbi aduna hanglai hai Thaza nangba yuksida ingdro Nayumda nungaina layruba yadro Nangi laysingdo yonge hairabasu Hauren nungsaga khara thokla abakanda yonba yadro Nani nye nangbo Thazana Inya lairaba pupang sudaba ikhoidi ingbaga khangba yadeda Layse yolhaudradi aboka egadi chara adum helani Aikhoigi charoi manbi ama laybado Maduna saka hapidaw nati Ihe onthoknasu phatkidreda mado Aingondaga oiramlabadine masamdo phoidat kadabani aigi igun chap chana khangangani managa henjanba yaba nate Thaza ibema adukto nasu hinganu na thauna layune Thazana hoi ine adubu hekta yade phana aina pangal pudok ninglabasu aigi paba imana thambiramba lampumba makhoigi makutta loina leiribani aboka igana makhoigi mayokta wa ama hek hairubada ha aikhoise hekta yumdudagi tanthokadawribani leifam chafam leiroidawribani masinasu aina ayamba asauba pendaba pumba phadaduna laklibani khangdreda ine sune kari haigadabano Thaza ibema nangi wasi asumna wari saduna leiringai tanja sida miyoi kharana kanna ngangnarakwa adu tarai hai chalo aswaida leiruso swaida changlakanu maunaha amanasu Hanto unhei changsilakanu swaida asa thakse tap lakini noise tambanga manatene lapna layu tutu asida phattahudi hundokpa mama leirise asida layu nakhoi gumbadine asigi mafam asina chapcharabani asida tariba mayam asida saba yaba yawbra yengaga chawko kari thuena nija sarino manam sisu namthikre odawre yam hainade ko nasaktuga Nupa amanasu Masi kauksandan arembada aigi khut asida siba soira ko mapangal sina samumuk phai aduga niraga chanaba honarisibu masibu mayamna suna nomnariba sumna sunomdana mingonna niduna sabagi mahut masagi humang mamalna saba kaidauge haiba mayam sina nganglibado atai kana amata nate lairiba kaithelduda khanghaudana Mayam marakta mapi marol yamna natai sadaba changniba nupa ama changlakpado ubadagini adubu mayamgi matawduda tuminna leptuna mamaido nonthaduna lei Thazasu mayamna ngangnabado tarabada hairap mangakto chepthaduna yenglakpani ure mahaksu nupadugi matawdu Thaza mahakti karibu khalurabano khangde nupadugi manakta tapna changsilaktuna hairei Ibong Nachalgi tung inbirao ibung na chaningbado nachal leijagi magi wafamdu tabada manak nakna leiramba nupi amana tap uktuna asumna khumlai ibema adum naga tawrunune nangi seldo pamui thamjanjawne sakni bada pizabagi mahut arembada seldo makhoi gumba sida manghanganu makhoi na ngasi sakni ba oiribase suningdabaginine suninglabadi niroine Masa asuk phaba mana thabak suduna sel tanduna masagi watanaba hotnajage di haidraduna laisabi nangondagi niraga chagadawribani mamaise ibu ikaidene mai thaba hairisini mangonda pizabagi seldo
ꯅꯁꯥꯒꯤ ꯑꯀꯤ ꯑꯃꯧꯒꯤ ꯄꯣꯠꯂꯝ ꯑꯣꯏꯅ ꯂꯩꯁꯤꯟꯖꯧ꯫ ꯃꯈꯣꯏꯒꯨꯝꯕ ꯁꯨꯅꯤꯡꯗꯕ ꯆꯥꯛꯅꯤꯕꯁꯤꯡꯁꯤꯗꯤꯅꯦ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯣꯏꯗꯕꯅꯤ, ꯁꯤꯗ ꯐꯥꯎꯕ꯫ ꯊꯥꯖ ꯍꯥꯏꯔꯛꯂꯤꯕꯁꯤꯡꯗꯨ ꯇꯥꯔꯒ ꯅꯣꯛꯐꯦꯠꯇꯃꯛ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯅꯃꯥ, ꯑꯗꯨꯝꯅꯁꯨ ꯃꯤꯑꯣꯏꯕ ꯑꯃꯠꯇꯗ ꯍꯥꯏꯕꯤꯒꯅꯨ꯫ ꯀꯅꯥꯅ ꯈꯪꯕꯒꯦ ꯉꯁꯤ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯑꯣꯏꯔꯤꯕꯁꯦ ꯑꯣꯏꯅꯤꯡꯗꯅ ꯑꯣꯏꯕꯗꯤ ꯑꯣꯏꯔꯝꯃꯣꯏ꯫ ꯃꯈꯣꯏꯒꯤꯁꯨ ꯈꯨꯗꯣꯡꯆꯥꯗꯕ ꯑꯋꯥꯕ ꯀꯌꯥ ꯑꯃ ꯂꯩꯔꯝꯒꯅꯤ꯫ ꯍꯦꯛꯇ ꯃꯤ ꯑꯃꯕꯨ ꯂꯥꯟꯅ ꯍꯥꯟꯅ ꯎꯕꯁꯦ ꯊꯥꯗꯣꯛꯄꯤꯌꯨ꯫ ꯍꯣꯏ, ꯃꯗꯨꯒꯤ ꯑꯐꯕ ꯂꯩ, ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯅꯥꯀꯟ ꯑꯃꯔꯣꯝꯗ ꯐꯠꯇꯕꯁꯨ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯑꯃꯨꯛ ꯊꯝꯈ꯭ꯔꯁꯤ꯫ ꯏꯕꯨꯡꯁꯤꯒꯤ ꯃꯥꯏꯊꯣꯡꯁꯦ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨ꯫ ꯃꯥꯒꯤ ꯃꯥꯏꯊꯣꯡꯁꯤꯗ ꯇꯥꯔꯤꯕ ꯅꯨꯡꯉꯥꯏꯇꯕ ꯑꯋꯥꯕ ꯀꯌꯥꯒꯤ ꯃꯃꯤꯁꯤ, ꯃꯁꯦ ꯑꯔꯥꯟꯕ ꯃꯤꯅꯝꯕꯈꯛ ꯑꯣꯏꯔꯣꯏ꯫ ꯑꯃꯨꯛꯁꯨ ꯇꯨꯃꯤꯟꯅ ꯉꯁꯥꯏꯗꯒꯤ ꯂꯦꯞꯂꯤꯕ ꯅꯨꯄꯥꯗꯨꯗ ꯌꯦꯡꯗꯨꯅ, ꯏꯕꯨꯡ, ꯂꯥꯛꯑꯣ, ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯁꯥꯗ ꯑꯀꯣꯏꯕ ꯂꯩꯇ ꯅꯨꯄꯥꯗꯨꯒꯤ ꯃꯈꯨꯠꯇꯣ ꯇꯥꯞ ꯄꯥꯏꯗꯨꯅ ꯃꯌꯥꯝ ꯃꯥꯡꯗ ꯆꯤꯡꯗꯨꯅ ꯄꯨꯊꯣꯔꯛꯂꯤ꯫ ꯏꯕꯨꯡ, ꯂꯥꯛꯑꯣ, ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯁꯥꯗ ꯑꯀꯣꯏꯕ ꯑꯃꯠꯇ ꯂꯩꯇ ꯅꯨꯄꯥꯗꯨꯒꯤ ꯃꯈꯨꯠꯇꯣ ꯇꯥꯞ ꯄꯥꯏꯗꯨꯅ ꯃꯌꯥꯝ ꯃꯥꯡꯗ ꯆꯤꯡꯗꯨꯅ ꯄꯨꯊꯣꯔꯛꯂꯤ꯫ ꯇꯤꯜꯂꯤꯕ ꯃꯌꯥꯝꯗꯨꯁꯨ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯕ ꯉꯝꯗ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯑꯗꯨꯕꯨ ꯁꯣꯝꯗ ꯆꯥꯛꯅꯤꯕ ꯅꯨꯄꯥꯗꯨꯗꯤ ꯊꯥꯖꯒꯤ ꯃꯇꯧꯗ ꯇꯨꯃꯤꯟꯅ ꯅꯣꯛꯂꯤ꯫ ꯋꯥꯈꯜꯗꯁꯨ ꯑꯁꯨꯝꯅ ꯈꯜꯂꯛꯏ, ꯀꯌꯥꯗ ꯄꯨꯛꯆꯦꯜ ꯆꯥꯎꯔꯤꯕꯅꯣ ꯃꯍꯥꯛꯁꯦ꯫ ꯑꯁꯨꯝꯅ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯊꯥꯖꯅ ꯇꯧꯗꯨꯅ ꯆꯥꯛꯅꯤꯕ ꯅꯨꯄꯥꯗꯣ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯂꯩꯗꯨꯅ ꯃꯕꯨꯛ ꯊꯟꯅ ꯄꯤꯖꯔꯕ ꯃꯇꯨꯡ ꯃꯈꯣꯏ ꯑꯅꯤꯗꯣ ꯂꯝꯕꯤꯗ ꯆꯠꯅ ꯆꯠꯅ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯔꯤ꯫ ꯊꯥꯖꯅ, ꯏꯕꯨꯡ, ꯏꯕꯨꯡꯕꯨ ꯀꯔꯤ ꯈꯨꯜꯗꯒꯤꯅꯣ? ꯑꯩꯈꯣꯏ ꯈꯨꯜꯒꯤ ꯃꯤꯁꯨ ꯃꯥꯟꯗꯦ, ꯑꯗꯨꯒ ꯃꯤꯡꯁꯨ ꯈꯪꯗ꯭ꯔꯤꯀꯣ? ꯑꯩꯒꯤꯗꯤ ꯈꯨꯟ ꯍꯥꯏꯕ, ꯏꯁꯥꯒꯤ ꯌꯨꯝ ꯍꯥꯏꯕ ꯑꯃꯠꯇ ꯂꯩꯇꯦ꯫ ꯑꯩꯗꯤ ꯆꯥꯛꯅꯤꯕꯅꯤ꯫ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯩꯅ ꯊꯨꯡꯂꯨꯕ ꯃꯐꯝꯗꯣ ꯃꯗꯨꯅ ꯑꯩꯒꯤ ꯌꯨꯝꯅꯤ, ꯑꯩꯒꯤ ꯈꯨꯟꯅꯤ꯫ ꯑꯗꯣ ꯑꯩꯒꯤ ꯃꯤꯡꯕꯨꯗꯤ ꯂꯦꯝꯕ ꯀꯧꯏ, ꯂꯦꯝꯗꯤ ꯂꯦꯝꯗꯕꯅꯤ꯫ ꯊꯥꯖꯗꯨ ꯑꯔꯣꯏꯕꯒꯤ ꯋꯥꯍꯩꯗꯨꯗ ꯅꯣꯛꯇꯨꯅ, ꯌꯥꯏꯍꯦ ꯏꯕꯨꯡꯁꯦ꯫ ꯑꯗꯣ ꯏꯕꯨꯡ, ꯏꯕꯨꯡ ꯂꯦꯝꯕꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯕꯒꯤ ꯃꯍꯨꯠ ꯊꯕꯛ ꯑꯃ ꯁꯨꯅꯕ ꯇꯧꯁꯦ꯫ ꯂꯦꯝꯕ ꯅꯨꯡꯉꯥꯏꯇꯕ ꯁꯛꯐꯝꯗ, ꯏꯆꯟ, ꯑꯩꯁꯨ ꯊꯕꯛ ꯑꯃꯗꯤ ꯊꯤꯔꯤꯕꯅꯤ, ꯑꯗꯨꯕꯨ ꯑꯩꯒꯤ ꯐꯤꯚꯝ ꯑꯁꯤꯗ ꯃꯤꯑꯣꯏ ꯑꯃꯠꯇꯅ ꯊꯕꯛ ꯄꯤꯗꯕ ꯑꯁꯤꯅꯤ꯫ ꯉꯁꯥꯏꯒꯤꯗꯣ ꯑꯩ ꯅꯤꯕ ꯂꯥꯛꯈꯤꯕ ꯅꯠꯇꯦ, ꯊꯕꯛ ꯊꯤꯕ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯗ ꯑꯩꯒꯤ ꯐꯤꯚꯝ ꯑꯁꯤꯗ ꯑꯗꯨꯝ ꯃꯌꯥꯝꯅ ꯂꯥꯟꯅ ꯈꯟꯈ꯭ꯔꯦ꯫ ꯑꯁꯤꯒꯨꯝꯕꯁꯦ ꯌꯥꯝꯅ ꯇꯣꯏꯔꯛꯄꯁꯤꯗ ꯑꯩꯁꯨ ꯃꯌꯥꯝꯗ ꯁꯦꯡꯗꯣꯛꯀꯦ ꯍꯥꯏꯕ ꯋꯥꯈꯜ ꯂꯩꯇ꯭ꯔꯦ꯫ ꯃꯌꯥꯝꯅ ꯈꯟꯅꯤꯡꯕꯗꯣ ꯑꯗꯨꯝ ꯈꯟꯖꯔꯁꯅꯨ ꯈꯜꯂꯕ꯫ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯊꯥꯖ ꯇꯨꯃꯤꯟꯅ ꯉꯥꯏꯍꯥꯛ ꯂꯩ, ꯑꯗꯨꯕꯨ ꯀꯨꯏꯗꯦ ꯐꯠ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯂꯩꯔꯦ, ꯏꯕꯨꯡꯒꯤ ꯊꯕꯛꯇꯣ ꯂꯩꯔꯦ꯫ ꯅꯆꯟꯒ ꯍꯧꯖꯤꯛꯃꯛ ꯆꯠꯇꯨꯅ ꯍꯥꯏꯅꯔꯨꯔꯁꯤ꯫ ꯑꯩꯈꯣꯏꯒꯤ ꯈꯨꯟꯁꯤꯒꯤ ꯁꯦꯜ ꯌꯥꯝꯅ ꯄꯥꯏꯕ ꯃꯥ ꯃꯇꯣꯃꯥꯜꯒꯤ ꯁꯟꯁꯤꯡꯗꯣ ꯁꯦꯟꯅꯅꯕ ꯅꯍꯥ ꯄꯥꯈꯪ ꯃꯁꯥ ꯃꯎ ꯌꯥꯝꯅ ꯐꯕ ꯑꯃ ꯀꯟꯅ ꯊꯤꯔꯤꯕꯅꯤ꯫ ꯊꯕꯛꯇꯣ ꯏꯕꯨꯡꯒꯁꯨ ꯌꯥꯝꯅ ꯆꯥꯟꯅꯔꯅꯤ, ꯂꯩꯐꯝ ꯆꯥꯐꯝꯁꯨ ꯂꯣꯏꯅ ꯃꯥꯃꯅ ꯄꯤꯒꯅꯤ ꯍꯥꯏꯕꯅꯤ꯫ ꯂꯦꯝꯕ ꯍꯔꯥꯎꯅ ꯅꯣꯛꯇꯨꯅ, ꯍꯥ, ꯑꯁꯦꯡꯕꯔꯣ ꯏꯆꯟ? ꯅꯪꯒꯤ ꯋꯥꯗꯣ ꯑꯩꯅ ꯊꯕꯛꯇꯣ ꯇꯧꯖꯒꯦ ꯍꯥꯏꯕꯗ ꯁꯣꯏꯗꯅ ꯌꯥꯔꯛꯀꯗ꯭ꯔꯥ? ꯊꯥꯖꯅ, ꯌꯥꯔꯛꯀꯅꯤꯌꯦ꯫ ꯃꯥꯃꯗꯤ ꯃꯕꯨꯛꯁꯨ ꯌꯥꯝꯅ ꯐꯕꯅꯤ, ꯃꯉꯣꯟꯗ ꯈꯦꯠꯅꯕ ꯂꯩꯇꯕꯅꯤ, ꯌꯥꯝ ꯆꯝꯕꯅꯤ꯫ ꯍꯧꯔꯦꯟ ꯏꯕꯨꯡꯁꯨ ꯃꯥꯃꯒ ꯊꯦꯡꯅꯔꯒ ꯈꯪꯒꯅꯤ꯫ ꯑꯗꯣ ꯏꯕꯨꯡ, ꯑꯩꯒꯤ ꯃꯤꯡꯗꯣ ꯊꯥꯖ ꯍꯥꯏꯕꯅꯤꯀꯣ, ꯑꯩꯁꯨ ꯉꯁꯥꯏꯗꯒꯤ ꯍꯥꯏꯕ ꯀꯥꯎꯏ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯊꯥꯖꯅ ꯁꯤꯟꯗꯨꯅ ꯂꯦꯝꯕꯕꯨ ꯇꯣꯃꯥꯜꯒꯤꯗ ꯁꯟ ꯁꯦꯟꯕꯨ ꯑꯣꯏꯅ ꯍꯥꯏꯅꯗꯨꯅ ꯊꯕꯛꯇꯣ ꯇꯧꯍꯜꯂꯝꯃꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯅꯤ ꯊꯥꯖ ꯑꯁꯣꯟꯕꯤ ꯃꯕꯣꯛꯀꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯔꯤ, ꯑꯕꯣ, ꯅꯁꯨ ꯆꯝꯐꯨꯠ ꯈꯔ ꯐꯨꯠꯂꯛꯀꯦ, ꯈꯔ ꯆꯥꯁꯤꯟꯅꯕ ꯇꯧꯁꯦ꯫ ꯄꯤꯁꯛ ꯃꯁꯨꯗ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ, ꯐꯨꯠꯂꯨꯅꯨ, ꯏꯁꯨ ꯋꯥꯅꯕꯅꯤ, ꯑꯕꯣꯛ ꯀꯔꯤꯁꯨ ꯆꯥꯅꯤꯡꯗꯦꯀꯣ꯫ ꯊꯥꯖꯅ, ꯑꯕꯣ, ꯆꯥꯗꯕ ꯌꯥꯔꯣꯏꯌꯦ, ꯑꯕꯣꯛꯅ ꯁꯨꯝ ꯆꯥꯗ꯭ꯔꯕꯗꯤ ꯅꯁꯥꯗꯣ ꯁꯨꯝ ꯁꯣꯟꯖꯤꯜꯂꯛꯀꯅꯤ꯫ ꯑꯕꯣ, ꯅꯪ ꯑꯩꯒꯤꯗꯃꯛ ꯀꯔꯤꯁꯨ ꯈꯟꯗꯕ ꯃꯥꯜꯂꯤ꯫ ꯄꯤꯁꯛꯅ, ꯑꯉꯥꯎꯕꯤꯁꯤꯗꯤ, ꯑꯕꯣꯛꯅ ꯀꯔꯤꯒꯤꯗꯃꯛ ꯏꯁꯨꯒꯤ ꯈꯜꯂꯣꯏꯗꯧꯔꯤꯕꯅꯣ? ꯏꯁꯨꯒꯤꯗꯃꯛꯇꯅꯤ ꯑꯕꯣꯛꯅ ꯍꯤꯡꯂꯤꯕꯁꯦ꯫ ꯑꯕꯣ, ꯑꯩꯒꯤꯗꯃꯛ ꯈꯜꯂꯦꯗꯤ ꯍꯥꯏ, ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯕ ꯋꯥꯗꯤ ꯑꯃꯠꯇ ꯇꯥꯕꯤꯗꯦ꯫ ꯄꯤꯁꯛꯅ, ꯏꯍꯦ ꯑꯕꯣꯛꯀꯤ ꯊꯥꯖ, ꯅꯪ ꯁꯤꯗꯤ, ꯐꯔꯦ ꯐꯔꯦ, ꯌꯥꯝꯗꯕꯤ ꯈꯔ ꯍꯦꯛ ꯐꯨꯠꯂꯛꯎ, ꯏꯁꯨꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯑꯣꯏꯔꯕꯗꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯤꯉꯩ ꯊꯥꯖꯒꯤ ꯃꯗꯣꯝꯆꯥ ꯃꯦꯝꯇꯣꯟꯕꯤꯗꯣ ꯀꯗꯣꯝꯗꯒꯤꯅꯣ ꯐꯨꯠ ꯐꯥꯎꯖꯤꯜꯂꯛꯇꯨꯅ ꯈꯣꯟꯖꯦꯜꯗꯣ ꯀꯟꯇꯛꯅ ꯍꯥꯏꯔꯛꯏ, ꯃꯤꯠꯁꯦ ꯅꯥꯔꯤꯗꯀꯣ ꯇꯧꯅꯔꯤꯁꯤꯡꯁꯤ ꯎꯕꯗ꯫
ꯌꯨꯝꯁꯤꯗꯒ ꯂꯩꯖꯅꯤꯡꯗ꯭ꯔꯦ ꯑꯩꯈꯣꯏꯁꯦ ꯑꯣꯠꯇꯨꯅ ꯁꯨꯝ ꯂꯩꯕꯒꯤ ꯃꯍꯨꯠ ꯁꯤꯒꯦꯒ ꯁꯤꯈ꯭ꯔꯣ ꯏꯃꯥꯅ ꯁꯤꯕꯗꯅꯦ ꯅꯪꯒꯤ ꯅꯁꯨ ꯅꯨꯄꯤ ꯑꯁꯤꯁꯨ ꯄꯨꯕꯤꯈ꯭ꯔꯣ ꯅꯨꯡꯉꯥꯏꯅ ꯏꯅꯤꯡꯇꯝꯅ ꯑꯃꯨꯛꯇ ꯂꯩꯖꯍꯧꯒꯦ ꯄꯨꯟꯁꯤꯁꯦ ꯑꯌꯦꯠ ꯑꯄꯟ ꯍꯥꯏꯕꯗꯣ ꯑꯃꯠꯇ ꯍꯦꯛ ꯌꯥꯎꯗꯅ ꯊꯥꯖ ꯇꯞꯅ ꯏꯗꯣꯝꯆꯥꯒꯤ ꯋꯥꯗꯨ ꯈꯔ ꯀꯟꯃꯟꯗ꯭ꯔꯣ ꯃꯦꯝꯇꯣꯝꯕꯤ ꯍꯩ ꯏꯀꯥꯏ ꯈꯪꯗꯕꯤꯌꯥ ꯅꯪꯅ ꯑꯩꯒꯤ ꯆꯤꯟꯊꯛꯇꯒ ꯈꯨꯝꯃꯤꯗꯣ ꯅꯈꯣꯏ ꯍꯧꯖꯤꯛꯃꯛ ꯌꯨꯝꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯑꯣ ꯍꯥꯏꯕ꯭ꯔꯣ ꯅꯈꯣꯏꯕꯨ ꯌꯨꯝꯁꯤꯗ ꯂꯩꯍꯟꯒꯦ ꯂꯩꯍꯜꯂꯣꯏ ꯅꯕꯦꯝ ꯑꯩꯒꯤ ꯈꯨꯠꯇ ꯂꯩ ꯍꯥꯏꯕꯁꯦ ꯀꯥꯎꯒꯅꯨ ꯃꯤꯅꯥꯏ ꯅꯪꯅꯁꯨ ꯃꯄꯨ ꯁꯥꯒꯦ ꯍꯣꯠꯅꯔꯛꯀꯅꯨ ꯌꯨꯝꯁꯦ ꯅꯪꯒꯤ ꯅꯄꯥ ꯅꯃꯥꯗꯨꯅ ꯍꯦꯛ ꯁꯤꯈꯤꯕꯗꯒꯤ ꯑꯩꯒꯤ ꯃꯤꯡꯗ ꯂꯩ ꯍꯥꯏꯕꯁꯦ ꯀꯥꯎꯒꯅꯨ ꯌꯨꯝ ꯑꯁꯤꯗ ꯂꯩꯒꯦ ꯍꯥꯏꯔꯕꯗꯤ ꯃꯗꯣ ꯃꯇꯝ ꯆꯨꯞꯄꯗ ꯀꯥꯎꯗꯅ ꯆꯠꯂꯨ ꯅꯁꯨ ꯅꯕꯦꯟ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯦꯝꯇꯣꯝꯕꯤꯗꯣ ꯐꯠ ꯂꯩꯊꯣꯛꯇꯨꯅ ꯆꯠꯈꯤ ꯊꯥꯖ ꯑꯃꯗꯤ ꯄꯤꯁꯛ ꯃꯈꯣꯏ ꯑꯅꯤꯁꯨ ꯇꯨꯃꯤꯟꯅ ꯑꯃꯒ ꯌꯦꯡꯅꯗꯨꯅ ꯂꯩꯍꯧꯏ ꯁꯣꯝꯗꯁꯨ ꯂꯦꯝꯕꯗꯣ ꯇꯣꯃꯥꯜꯒꯤꯗ ꯊꯕꯛ ꯁꯨꯗꯨꯅ ꯑꯁꯨꯝ ꯂꯩꯔꯛꯄꯅ ꯊꯥ ꯑꯃ ꯍꯦꯟꯖꯤꯟꯈ꯭ꯔꯤ ꯇꯣꯃꯥꯜꯗꯣ ꯂꯦꯝꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣ ꯂꯦꯝꯕ ꯃꯥꯃ ꯉꯁꯤꯗꯤ ꯅꯪꯉꯣꯟꯗ ꯋꯥꯍꯪ ꯈꯔ ꯍꯪꯒꯦ ꯁꯦꯡꯅ ꯈꯨꯝꯃꯨꯀꯣ ꯂꯦꯝꯕ ꯇꯣꯃꯥꯜꯗ ꯍꯥꯏꯐꯦꯠꯇꯃꯛ ꯌꯦꯡꯗꯨꯅ ꯃꯥꯃꯥ ꯀꯔꯤ ꯋꯥꯅꯣ ꯍꯦꯛꯇ ꯍꯪꯕꯤꯌꯨ ꯇꯣꯃꯥꯜꯅ ꯂꯦꯝꯕ ꯅꯪꯕꯨ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯊꯥꯖꯁꯤ ꯅꯨꯡꯁꯤꯕ꯭ꯔꯣ ꯂꯦꯝꯕ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ ꯋꯥꯍꯪꯗꯨꯗ ꯃꯇꯧꯗꯨꯗ ꯇꯣꯃꯥꯜꯗꯨ ꯅꯣꯛꯇꯨꯅ ꯑꯃꯨꯛꯀꯁꯨ ꯍꯪꯖꯜꯂꯛꯏ ꯍꯥꯏꯌꯨꯅꯦ ꯃꯥꯃꯗ ꯑꯁꯦꯡꯕꯗꯣ ꯑꯗꯨꯝ ꯍꯥꯏꯌꯨꯅꯦ ꯃꯥꯃꯁꯨ ꯅꯈꯣꯏꯒꯤ ꯃꯇꯝꯗꯣ ꯀꯥꯜꯂꯒ ꯂꯥꯛꯄ ꯅꯠꯇꯦꯅꯦ ꯂꯦꯝꯕ ꯃꯀꯣꯛꯇꯣ ꯍꯥꯏꯔꯞ ꯈꯣꯠꯂꯒ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯥꯃ ꯅꯨꯡꯁꯤꯌꯦ ꯃꯥꯃ ꯇꯣꯃꯥꯜ ꯇꯣ ꯑꯗꯨꯅꯤꯗꯅ ꯃꯥꯃꯅ ꯅꯍꯥꯟꯗꯒꯤ ꯆꯤꯡꯅꯕ ꯀꯨꯏꯔꯕꯅꯤ ꯌꯥꯏ ꯆꯥꯅꯩꯀꯣ ꯅꯈꯣꯏ ꯑꯅꯤ ꯏꯆꯥ ꯊꯥꯖꯁꯨ ꯍꯣꯠꯅꯕ ꯀꯜꯂꯤ ꯃꯤ ꯐꯩ ꯅꯪꯁꯨ ꯆꯞ ꯃꯥꯟꯅꯩ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯍꯥꯛꯁꯨ ꯃꯔꯥꯏꯕꯛ ꯊꯤꯖꯔꯛꯂꯕꯅꯤ ꯅꯧꯅ ꯃꯄꯥ ꯃꯃꯥ ꯑꯅꯤꯃꯛ ꯀꯥꯏꯅꯈ꯭ꯔꯕꯅꯤ ꯍꯧꯖꯤꯛ ꯃꯥꯅ ꯂꯩꯔꯤꯕꯁꯦ ꯃꯗꯣꯝꯆꯥ ꯃꯈꯨꯔꯥꯒꯅꯤ ꯃꯕꯣꯛ ꯑꯃꯁꯨ ꯂꯩ ꯑꯗꯨꯕꯨꯅꯦ ꯃꯕꯣꯛꯇꯨ ꯈꯛꯇꯅꯤ ꯍꯥꯏꯕ ꯌꯥꯏ ꯃꯥꯒꯤꯗꯃꯛ ꯈꯟꯕ ꯃꯈꯨꯔꯥ ꯃꯗꯣꯝꯆꯥꯗꯨꯗꯤ ꯃꯤꯅꯤꯒ ꯍꯥꯏꯅꯤꯡꯗꯦ ꯐꯠꯈꯤꯗ꯭ꯔꯕ ꯊꯥꯖꯒꯤ ꯃꯄꯥꯅ ꯊꯝꯂꯝꯕ ꯂꯝ ꯄꯨꯝꯕ ꯃꯈꯣꯏꯅ ꯂꯧꯁꯤꯜꯂꯒ ꯊꯥꯖ ꯑꯃꯗꯤ ꯃꯕꯣꯛꯄꯨ ꯃꯤꯅꯥꯏꯒꯨꯝꯅ ꯁꯤꯖꯤꯟꯅꯔꯤꯕꯅꯤ ꯂꯦꯝꯕ ꯍꯥꯏꯔꯛꯂꯤꯕ ꯋꯥꯔꯤꯁꯤꯡꯗꯨ ꯇꯥꯔꯒ ꯑꯗꯨꯗꯤ ꯃꯥꯃ ꯃꯈꯨꯔꯥꯒ ꯃꯗꯣꯝꯆꯥꯒꯗꯨ ꯑꯃꯨꯛꯇꯪ ꯋꯥꯔꯛꯄꯗꯤ ꯆꯨꯝꯃꯤ ꯇꯣꯃꯥꯜ ꯃꯗꯨꯒꯤ ꯃꯊꯧ ꯌꯥꯝꯅ ꯇꯥꯔꯕꯅꯤ ꯃꯌꯥꯝꯁꯤꯅ ꯃꯥꯟꯅꯕ ꯇꯟꯕꯒꯤ ꯑꯁꯨꯝ ꯂꯩꯁꯤꯟꯕꯁꯤꯗ ꯃꯈꯣꯏꯅ ꯍꯦꯟꯖꯤꯜꯂꯛꯑꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤꯁꯨ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯃꯇꯝ ꯂꯥꯛꯈꯤꯅꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯃꯁꯨ ꯍꯧꯖꯤꯟꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯊꯥꯖꯗꯣ ꯃꯗꯣꯝꯆꯥ ꯑꯃꯗꯤ ꯃꯈꯨꯔꯥ ꯑꯅꯤ ꯆꯪꯗꯨꯅ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯨꯕꯤꯔꯝꯃꯤ ꯊꯥꯖ ꯀꯞꯇꯨꯅ ꯈꯨꯔꯥ ꯏꯗꯣꯝꯆꯥ ꯑꯩꯕꯨ ꯐꯨꯕꯤꯒꯅꯨ ꯑꯩ ꯊꯣꯏꯕꯗ ꯀꯔꯤꯁꯨ ꯍꯥꯏꯈꯤꯗꯤꯌꯦ ꯅꯆꯥꯅ ꯍꯥꯏꯖꯕꯁꯦ ꯑꯃꯨꯛꯇ ꯇꯥꯕꯤꯌꯣ ꯏꯃꯣꯅ ꯁꯥꯎꯅ ꯀꯔꯤ ꯅꯆꯤꯟ ꯑꯗꯨꯛ ꯊꯤꯕ ꯅꯪꯅ ꯍꯥꯏꯔꯤꯁꯤꯅꯗꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯤꯅ ꯃꯆꯤꯟ ꯊꯤ ꯍꯥꯏꯕꯅꯤꯅꯦ ꯍꯩ ꯅꯪꯒꯨꯝꯕ ꯂꯝꯖꯥ ꯁꯔꯥ ꯑꯃꯅ ꯑꯩꯒꯤ ꯏꯆꯥꯗ ꯑꯗꯨꯝꯅꯒ ꯍꯥꯏꯕ ꯌꯥꯕ꯭ꯔꯣ ꯍꯨꯏꯅꯥꯎ ꯃꯆꯥ ꯆꯥꯎꯅꯕ ꯌꯣꯛꯂꯒ ꯃꯄꯨ ꯆꯤꯛꯏ ꯍꯥꯏꯕꯗꯣ ꯅꯪ ꯇꯧꯔꯦꯅꯦ ꯍꯥ ꯅꯪꯁꯦ ꯑꯩꯒꯤ ꯍꯦꯛ ꯏꯌꯥꯝꯕꯅ ꯊꯝꯂꯝꯕ ꯃꯥꯒꯤ ꯃꯆꯥ ꯑꯣꯏꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯅꯪꯁꯦ ꯑꯩꯅ ꯌꯣꯛꯏꯕ ꯑꯩꯒꯤꯗ ꯂꯩꯔꯤꯕ ꯌꯨꯝꯁꯤꯒꯤ ꯃꯤꯅꯥꯏꯅꯤ ꯍꯥꯏꯕꯁꯦ ꯀꯥꯎꯒꯅꯨ ꯃꯤꯅꯥꯏ ꯑꯃꯅ ꯃꯄꯨꯗ ꯀꯔꯤ ꯀꯔꯝ ꯇꯧꯒꯅꯤ ꯍꯥꯏꯕꯁꯦ ꯅꯪ ꯍꯦꯛ ꯀꯥꯎꯏ ꯅꯠꯇ꯭ꯔꯥ ꯅꯄꯥ ꯅꯃꯥ ꯑꯁꯤꯕꯗꯨꯒꯤ ꯃꯅꯥꯛꯇ ꯊꯥꯕꯤꯌꯨ ꯍꯥꯏꯕ꯭ꯔꯣ ꯊꯣꯏꯕ ꯃꯄꯥꯒꯤ ꯑꯁꯥꯎꯕꯗ ꯍꯦꯟꯅ ꯊꯥꯎ ꯍꯥꯞꯆꯤꯟꯕ ꯑꯣꯏꯅ ꯍꯥꯏꯔꯛꯏ ꯄꯥꯕꯥ ꯃꯁꯦ ꯈꯔ ꯌꯥꯝ ꯐꯨꯖꯤꯜꯂꯨ ꯄꯥꯕ ꯍꯣꯏꯗꯤ ꯈꯪꯂꯝꯈꯤꯔꯣꯏ ꯑꯩꯗꯤ ꯃꯥꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯈꯨꯟ ꯑꯁꯤꯗ ꯏꯃꯥꯏꯁꯦ ꯊꯥꯡꯗꯣꯛꯇꯨꯅ ꯆꯠꯄ ꯉꯝꯗ꯭ꯔꯕꯅꯤ ꯆꯥꯛꯅꯤꯕ ꯅꯨꯄꯥ ꯑꯃꯕꯨ ꯃꯥꯅ ꯇꯧꯗꯨꯅ ꯃꯥꯃ ꯇꯣꯃꯥꯜꯒꯤꯗ ꯊꯕꯛ ꯁꯨꯕ ꯌꯥꯎꯍꯜꯂꯦ ꯍꯥꯏꯔꯤ ꯅꯨꯄꯥꯗꯨꯒꯁꯨ ꯃꯥꯒ ꯌꯥꯝꯅ ꯇꯣꯏꯅ ꯎꯅꯩꯁꯨ ꯍꯥꯏ ꯃꯔꯤ ꯑꯃ ꯂꯩꯕꯒꯨꯝ ꯃꯌꯥꯝꯅ ꯇꯠꯇꯅ ꯍꯥꯏꯅꯩ ꯃꯤꯅꯨꯡꯁꯤꯒ ꯌꯥꯝꯅ ꯄꯣꯛꯂꯤ ꯃꯥꯜꯂꯦ ꯆꯥꯛꯅꯤꯕꯗꯨꯗ ꯃꯦꯝꯇꯣꯟꯕꯤ ꯋꯥꯍꯩꯁꯤꯡꯗꯨ ꯇꯥꯔꯒ ꯁꯥꯎꯅ ꯏꯃꯥꯏ ꯄꯦꯝꯃ ꯃꯥꯏꯊꯣꯡꯗꯒꯗꯤ ꯏꯪꯖ ꯇꯞꯆꯕꯤ ꯑꯗꯨꯒ ꯏꯁ ꯌꯥꯝ ꯉꯝꯃꯦ ꯍꯥꯏꯃꯤ ꯏꯁ ꯅꯨꯄꯥꯗꯨꯒꯤꯗꯃꯛꯇ ꯃꯥꯅ ꯇꯥꯗꯗꯨꯗ ꯑꯁ ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯖꯔꯦꯗꯀꯣ ꯇꯥꯗꯗꯨꯅ ꯑꯩꯈꯣꯏꯕꯨ ꯀꯔꯤꯅꯣ ꯍꯥꯏꯃꯤ ꯈꯜꯂꯝꯗꯣꯏꯁꯦ ꯑꯗꯨꯁꯨ ꯆꯥꯛꯅꯤꯕ ꯅꯨꯄꯥ ꯑꯃꯒꯤꯗꯃꯛꯇ ꯍꯩ ꯅꯨꯄꯥꯗ ꯆꯣꯞꯄꯤ ꯅꯪ ꯅꯨꯄꯥ ꯀꯌꯥꯝ ꯄꯥꯝꯒꯦ ꯏꯔꯥꯡꯁꯤꯗꯤ ꯃꯩꯊꯛꯇ ꯅꯦꯠꯂꯒ ꯆꯠꯂꯝꯂꯤꯕ ꯑꯣꯏꯔꯦ ꯏꯕꯦꯝꯃꯗꯤ ꯅꯌꯨꯝ ꯌꯥꯝꯅ ꯄꯥꯅꯤꯡꯉꯕ ꯑꯣꯏꯔꯦ ꯅꯪ ꯃꯁꯤ ꯄꯦꯟꯗꯦꯗ ꯌꯥꯝꯅ ꯈꯣꯡꯄꯥꯛ ꯑꯁꯤꯅ ꯍꯦꯛꯇ ꯀꯥꯎꯁꯤꯟꯒꯦꯗ ꯄꯤꯁꯛ ꯃꯁꯨꯕꯨ ꯐꯨꯔꯤꯕꯗꯣ ꯈꯥꯝꯗꯣꯛꯄꯗꯤ ꯉꯝꯖꯗ ꯀꯞꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯖꯩ ꯑꯇꯣꯝꯕ ꯏꯁꯨꯗꯣ ꯐꯨꯒꯅꯨ ꯏꯁꯨꯗ ꯐꯨꯕ ꯂꯦꯞꯄꯨ
Nakoi isu da adum na tawganu ne. Isu landabani. Isubu phubiganu ne. Imo sauna mama pisakta onsilaga. Ima nang tumilayo. Warak tabi se lamja sara maza se ngasidi amukta warak hoge. Natrabadi aikoi se mimang da phamba tare. Aidi nahan makai icham chamjai khanbani. Aduga ngasi tari sigadi ha ngalingayda warak hobana phai. Ima yawbirakan ko. Ima gi lefam tokba adum laibi. Pisakna. Atonba isudo lamja sara na tene. Nangisu nazani ne. Nangi nayamana thamlamba nasane. Karigi mabu lamja sara hairibano. Adumna isuda haiganu. Isugidamak kana laitrabasu mabuk ay ama isaw-saw na layriye. Memton bina tap oktuna. Nung sikraba oide ko nasunupi lamsat naidabisya. Masunupi sigi khanbada imadi ay koy gase ubiba nate. Oktabise kang uda na laybagi mahut. Sagay sige yumbu oirip nasunupa thoyba busu kara uba tambiyu. Nasuse ani ni ani. Mase imana hek kauktok pamali. Nasa nasusingda misang mikhay naibase tokpiro. Matamdi asum hauki numitugi numidang wairamni thaza makuta sanabun ama paiduna kungi pukri tamna masado tarangamada tauduna ising sokpa lai. Mataudu mabu ngasaydagi ngaijariba lembana ure. Lemba wakhalda. Kari tawba yawrazanu mahagi matau sibo. Asi khanduna thazagi manakta sangsinduna. Thaza tadi adumak tumina chatli. Lemba machinda taplapna. Kainuni. Amuksu khonjel do kantakna. Thaza. Handakti tara male masado khangprek khangna lembagi maikaida yenglai. Lemba nongphet tawna. Kaidawragi nangbo nasa nungaidrabro. Thaza tapna. Kaisu tawdeda. Lemba asengba kaidawba yawge aingonda hayu. Thaza nongsinaduna. Kaisu tawdiye. Ado ibungu lakpa kayam kuirage. Ngasidi abokto masa ngamdadana khara thengdokre. Lemana abokpu kayam kana ngamdrino amaiba ama kausira. Thazana kaudrasu yarani. Hojikpudi kaisu thoidokpa tawhawdre. Khara phawre. Lemana o masigi oire nangna manglaga laibase. Thaza nang wakhal yamna ka. Lemba haigi khanba wahaido loisinma ngamkidre. Thazagi makhudangda tariba mamidu ubada. Ngasai imo amadi memton bi makhoi ani changduna phukibaduna maram oiraga musukmuna khamdekle. Lemba pakhatna thazagi khudangdo tap pairaga thazada yengduna. Thaza sikarino kanana tawrino. Thaza makhutu phaching sinduna tungda satlo sinki. Amuksu lat tawna. Kaisu tawba natiye. Ngasai aina thabak tawbada soidana haijin khibani. Lemba Thaza nang aisi angang macani khanbra. Karino nangna oidaba nganglibado. Hayu kanana tawbano. Thazana ibung soibada haijin khibane hairisidi. Lemba Thaza nang aibu sawhangano. Aina saroklabadi nang musokhaliba misaktugi aroiba oigani haibase nang khang. Ngaiko. Nangisi khudangda khaktasu natene. Ngaksamdasu dakpham aduga maithongdasu mina khupakna thakibagi mami sawna tai. Aigi thazada asumna tawriba misakto kanano hayu. Makhoisingdu lemba aina lemna khak tharo. Aina kaidawba ngambage haibado yenghange. Thaza karisu khumlakhidre hi kaptuna tumina laikre. Lemba thazagi anamganma matauda masado tawpham khangdana makut khudum chetna tasinduna asawba pumba phadanaba hotnai. Lemba masado yamna wana phatharaba matung thazabu tapna themjinbiduna hairei. Yare kaplanu to. Nangidamak ay lairibasidi karigi nangna adumna imangda kapkanu. Nangna kappasi uraga nupa oiba aigi pangal thongna pumba mangkhibagum tawi. To nangidamak ay lairi lemba ay lairi. Nangna haininglibado hairanu changmoyumda matamse thengjilakle. Adubu lembagi thazada asumna tawba misaktudi lembana khanglakpa mikupta aina kaidawbage haibado makhoi khangsan. Lemana magi thazagidamak kaidawba ngamki haibado leibak pumba sakna sona handraba ai lembana te. Asumna numit asimasu hawkre nongmanini haijinkre adubu lembadi thazabu unaba lakhidre. Tomalgi mayumdasu hanjalakidre. Thaza lemana lakmandaba aduda tomalgi manakta laktuna asumna hangjarei. Mama ibung lembabu laikibro maga mukta unazage. Tomal ingangakna. Karino ni bema Thaza
ꯅꯪꯕꯨ ꯅꯪꯉꯣꯟꯗꯒ ꯀꯔꯤꯃꯠꯇ ꯍꯥꯏꯔꯝꯗ꯭ꯔꯕ꯭ꯔꯣ ꯂꯦꯝꯕꯗꯨꯕꯣ? ꯅꯪꯒꯤ ꯃꯥꯃꯗꯁꯨ ꯀꯔꯤꯃꯠꯇ ꯍꯦꯛ ꯍꯥꯏꯔꯝꯗꯦ ꯃꯥꯅ ꯇꯧꯔꯤꯕꯗꯣ? ꯊꯥꯖ ꯋꯥꯈꯜ ꯑꯃ ꯏꯇꯥ ꯇꯥꯖꯗꯅ, ꯃꯥꯃꯥ, ꯍꯥꯏꯁꯤꯕꯨ ꯏꯕꯨꯡ ꯂꯦꯝꯕꯕꯨ ꯀꯩꯗꯧꯔꯒꯦ? ꯇꯣꯃꯥꯜ, ngasi ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯁꯨꯔꯦꯅꯦ ꯃꯥꯅ ꯃꯥꯃꯒꯤꯁꯤꯗ ꯍꯟꯖꯤꯜꯂꯛꯇꯕ. ꯅꯍꯥꯟ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯃ ꯅꯪꯒ ꯎꯅꯅꯤ ꯆꯠꯈꯤꯕꯗꯒꯤ ꯍꯟꯖꯤꯜꯂꯛꯇ꯭ꯔꯤꯕꯅꯤ. ꯑꯩꯗꯤ ꯅꯪꯒ ꯎꯅꯕꯗꯨꯗ ꯅꯈꯣꯏ ꯑꯅꯤ ꯀꯔꯤ ꯍꯥꯏꯅꯔꯕꯅꯣ ꯍꯪꯒꯦ ꯈꯜꯂꯝꯂꯤꯕꯅꯤ. ꯅꯪꯉꯣꯟꯗ ꯀꯗꯥꯏꯗ ꯆꯠꯀꯅꯤ ꯍꯥꯏꯔꯝꯕ꯭ꯔꯥ ꯀꯥꯏꯅꯒ. ꯑꯗꯨꯒꯗꯤ ꯅꯪꯁꯨ ꯀꯔꯤꯃꯠꯇ ꯈꯪꯂꯝꯗ꯭ꯔꯤꯕꯁꯤꯅꯤ. ꯊꯥꯖꯅ, ꯍꯣꯏ ꯃꯥꯃꯥ, ꯅꯍꯥꯟꯕꯨꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯈꯨꯟꯒꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯎꯅꯩ. ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯍꯥꯏꯅꯈꯤꯕꯗꯤ ꯂꯩꯇꯤꯌꯦ. ꯃꯥꯗꯤ ꯑꯗꯨꯝ ꯆꯠꯈ꯭ꯔꯕꯅꯤ. ꯑꯩꯁꯨ ꯌꯨꯝꯗ ꯑꯗꯨꯝ ꯍꯜꯂꯦ. ꯑꯁ ꯃꯥꯃꯥ, ꯏꯕꯨꯡ ꯂꯦꯝꯕꯗꯣ ꯀꯗꯥꯏꯗ ꯆꯠꯂꯝꯗꯣꯔꯤꯕꯖꯥꯠꯅꯣ? ꯃꯥꯕꯨ ꯀꯩꯗꯧꯕ ꯌꯥꯎꯔꯝꯒꯅꯤ? ꯑꯩꯁꯨ ꯍꯟꯗꯛ ꯂꯥꯛꯇꯕꯁꯤꯗ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯂꯥꯛꯂꯤꯕꯅꯤ. ꯇꯣꯃꯥꯜꯅ, ꯍ ꯈꯪꯗ꯭ꯔꯦꯅꯦ ꯃꯥꯃꯁꯨ. ꯅꯣꯡꯃ ꯅꯤꯅꯤꯗꯤ ꯉꯥꯏꯈꯤꯁꯤ. ꯂꯥꯛꯇ꯭ꯔꯒꯅ ꯃꯥꯃꯅ ꯃꯤ ꯊꯥꯗꯣꯛꯇꯨꯅ ꯁꯣꯏꯗꯅ ꯊꯤꯍꯟꯒꯅꯤ. ꯃꯥꯡꯕ ꯌꯥꯕ ꯅꯠꯇꯦꯅꯦ ꯏꯆꯥꯗꯣ. ꯃꯥꯃꯗꯤ ꯏꯆꯥ ꯌꯥꯎꯖꯕꯁꯨ ꯅꯠꯇꯦ. ꯏꯕꯨꯡꯉꯣ ꯂꯦꯝꯕꯗꯣ ꯏꯆꯥꯃꯛꯅꯤ ꯈꯜꯂꯤꯕꯅꯤ. ꯑꯁꯨꯝꯅ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯇꯧꯔꯗꯨꯅ ꯊꯥꯖꯗꯣ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯃꯌꯨꯝꯗ ꯑꯃꯨꯛ ꯂꯥꯛꯂꯤ. ꯋꯥꯈꯜꯗ, ꯏꯕꯨꯡ ꯂꯦꯝꯕ, ꯅꯪꯕꯨ ꯀꯔꯥꯏꯗ ꯂꯩꯕꯒꯦ? ꯑꯩꯅ ꯑꯁꯦꯡꯕꯗꯣ ꯍꯥꯏꯗꯦ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯋꯥꯔꯧꯗꯨꯅ ꯆꯠꯂꯕꯣ? ꯅꯪꯁꯨ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯒꯦ ꯈꯜꯂꯕ꯭ꯔꯥ? ꯑꯁꯨꯝꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ ꯈꯜꯂꯤꯉꯩ ꯆꯩꯔꯛꯇ ꯑꯃꯨꯛ ꯃꯦꯝꯇꯣꯟꯕꯤꯅ ꯊꯥꯖꯕꯨ ꯎꯕꯗ ꯑꯁꯥꯎꯕ ꯑꯃꯒ ꯂꯣꯏꯅꯅ, ꯍꯩ ꯏꯕꯦꯝꯃ ꯁꯛꯍꯦꯟꯕꯤ, ꯌꯨꯝꯒꯤ ꯃꯈꯥꯗ ꯉꯥꯏꯍꯥꯛꯇ ꯂꯩꯕꯁꯦ ꯍꯩꯇꯕ꯭ꯔꯣ? ꯋꯥ ꯑꯃꯇ ꯍꯥꯏꯒꯦ ꯈꯟꯕꯁꯦ ꯌꯨꯝꯗ ꯍꯦꯛꯇ ꯂꯩꯔꯝꯃꯣꯏ. ꯅꯪꯒꯤ ꯆꯥꯛꯅꯤꯕꯗꯣ ꯎꯅꯕ ꯆꯠꯂꯤꯕ ꯑꯣꯏꯔꯝꯒꯅꯤꯅꯦ. ꯅꯨꯄꯥ ꯐꯪꯖꯗꯕꯅꯤꯅ ꯆꯥꯛꯅꯤꯕꯗꯣ ꯏꯕꯦꯝꯃꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯤꯕꯅꯤꯅꯦ. ꯅꯪꯒꯤ ꯆꯥꯛꯅꯤꯕꯗꯨꯅ ꯁꯅꯥ ꯆꯔꯣꯡ ꯁꯥꯕꯤꯅꯤ ꯍꯥꯏꯕ꯭ꯔꯣ? ꯊꯥꯖꯅ, ꯏꯗꯣꯝꯆꯥ. ꯃꯦꯝꯇꯣꯝꯕꯤ ꯂꯥꯎꯈꯠꯂꯛꯏ. ꯍꯩ, ꯇꯥꯅꯤꯡꯗꯦ, ꯀꯧꯔꯛꯀꯅꯨ. ꯅꯈꯣꯟꯒꯗꯣ ꯅꯧꯊꯁꯟꯅꯗꯅ. ꯍꯩ, ꯅꯪ ꯉꯁꯤꯗꯒꯤ ꯃꯗꯨꯒꯤ ꯆꯥꯛꯅꯤꯕ ꯅꯨꯄꯥꯗꯨꯒ ꯎꯅꯕ ꯌꯥꯔꯣꯏ. ꯅꯪꯕꯨ ꯂꯨꯍꯣꯡꯅꯕ ꯁꯤꯟꯕ ꯂꯣꯏꯅ ꯂꯣꯏꯈ꯭ꯔꯕꯅꯤ ꯑꯋꯥꯡ ꯂꯩꯀꯥꯏꯒꯤ ꯇꯥꯗ ꯏꯕꯣꯍꯜꯗ. ꯊꯥꯖ ꯌꯥꯝꯅ ꯉꯛꯅ, ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯏꯗꯣꯝꯆꯥ? ꯑꯩꯉꯣꯟꯗ ꯋꯥ ꯑꯃꯠꯇꯁꯨ ꯍꯥꯏꯕꯤꯔꯝꯗꯅ ꯍꯦꯛꯇ ꯂꯨꯍꯣꯡꯕꯒꯤ ꯋꯥ ꯂꯣꯏꯁꯤꯟꯅꯈ꯭ꯔꯦ ꯍꯥꯏꯔꯤꯁꯤꯕꯣ? ꯑꯗꯨꯁꯨ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯔꯕ ꯅꯨꯄꯥꯗꯨꯗ, ꯏꯄꯥꯒꯨꯝꯂꯕꯗꯨꯗ. ꯍꯥꯟꯅ ꯃꯥꯒꯤ ꯂꯩꯔꯤꯕ ꯅꯨꯄꯤꯁꯨ ꯃꯔꯤꯅꯤ. ꯑꯩꯕꯨ ꯃꯉꯥꯁꯨꯕꯤ ꯑꯣꯏꯌꯨ ꯍꯥꯏꯔꯤꯕ꯭ꯔꯣ ꯏꯗꯣꯝꯆꯥꯒꯤꯁꯤꯕꯣ? ꯃꯦꯝꯇꯣꯝꯕꯤ ꯊꯧꯁꯥꯗ, ꯍꯣꯏ, ꯑꯣꯏꯌꯨ ꯍꯥꯏꯔꯤꯕꯅꯤ. ꯅꯪꯒꯤꯅꯦ ꯆꯥꯛꯅꯤꯕ ꯅꯨꯄꯥꯗꯨꯗ ꯂꯩꯕꯒꯤ ꯃꯍꯨꯠ ꯇꯥꯗ ꯏꯕꯣꯍꯜꯗ ꯑꯣꯏꯅ ꯂꯩꯖꯧꯅꯦ. ꯃꯍꯥꯔꯥꯅꯤ ꯑꯃꯗꯒꯤ ꯇꯥꯗꯅꯅꯤ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯐꯪꯒꯗꯧꯔꯤꯕꯅꯤ. ꯅꯈꯨꯠꯇ ꯍꯥꯝꯂꯒ ꯆꯥꯒꯗꯧꯔꯤꯕ. ꯅꯁꯥꯗꯨꯁꯨꯅꯦ ꯁꯅꯥꯅ ꯌꯣꯝꯒꯗꯧꯔꯤꯕ. ꯊꯥꯖꯅ, ꯏꯗꯣꯝꯆꯥ, ꯑꯩ ꯂꯨꯍꯣꯡꯕꯗꯣ ꯌꯥꯕ ꯉꯝꯂꯣꯏ. ꯏꯁꯥꯅ ꯌꯥꯗꯦ ꯍꯥꯏꯗꯣꯛꯄꯤꯈꯣ. ꯑꯩꯕꯨ ꯀꯔꯝꯅ ꯃꯉꯥꯁꯨꯕꯤ ꯑꯣꯏꯗꯣꯏꯅꯣ? ꯑꯩ ꯉꯝꯂꯣꯏ. ꯑꯩꯒꯤꯁꯨ ꯑꯩꯒ ꯈꯪꯅꯖꯕ ꯂꯩꯖꯩ. ꯃꯍꯥꯛ ꯅꯠꯇꯅ ꯑꯩ ꯀꯅꯥꯒꯁꯨ ꯂꯨꯍꯣꯡꯕ ꯉꯝꯂꯣꯏ. ꯃꯦꯝꯇꯣꯝꯕꯤ ꯁꯧꯒꯠꯂꯛꯏ. ꯍꯩ, ꯂꯥꯏꯔ ꯆꯨꯗꯠꯅꯕ ꯆꯥꯛꯅꯤꯕ ꯅꯨꯄꯥꯗꯨꯅ ꯀꯩꯗꯧꯕꯤꯔꯛꯀꯗꯧꯔꯤꯒꯦ? ꯃꯉꯣꯟꯗ ꯂꯩꯔꯗꯤ ꯅꯪꯁꯨ ꯆꯥꯛꯅꯤꯕꯤ ꯑꯗꯨꯝ ꯑꯣꯟ ꯇꯥꯕ. ꯑꯩꯈꯣꯏꯅ ꯁꯤꯜꯂꯤꯕꯁꯦ ꯏꯃꯨꯡꯁꯤꯒꯤ ꯑꯃꯗꯤ ꯅꯪꯒꯤ ꯌꯥꯏꯐꯅꯕꯅꯤ. ꯑꯩꯈꯣꯏꯒꯤ ꯃꯥꯌꯣꯛꯇ ꯈꯛ ꯂꯦꯞꯀꯦ ꯈꯟꯒꯅꯨ. ꯑꯐꯕ ꯀꯔꯤꯁꯨ ꯑꯣꯏꯔꯣꯏ. ꯑꯗꯨꯒ ꯃꯁꯤꯗ ꯅꯪꯅ ꯌꯥꯕ ꯌꯥꯗꯕꯒꯤ ꯑꯃꯨꯛ ꯋꯥꯍꯪ ꯍꯪꯕꯒꯤ ꯃꯊꯧ ꯇꯥꯗꯦ. ꯅꯪꯒꯤ ꯍꯥꯏꯕꯕꯨ ꯑꯩꯈꯣꯏꯅ ꯁꯤꯟꯕ ꯇꯧꯕ ꯈꯨꯗꯤꯡ ꯍꯣꯏ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯆꯠꯄ ꯑꯁꯤꯅꯤ. ꯆꯪꯉꯨ ꯏꯃꯨꯡꯗ, ꯌꯥꯝꯅ ꯊꯨꯅ ꯀꯣꯜꯂꯤꯛ ꯈꯔ ꯂꯩꯍꯧꯕꯅꯤ. ꯃꯗꯣ ꯐꯦꯡꯗꯣꯛꯂꯨꯆꯣ. ꯑꯩ ꯊꯕꯛ ꯑꯃ ꯆꯠꯊꯣꯛꯂꯨꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯦꯝꯇꯣꯝꯕꯤ ꯈꯔ ꯆꯠꯄ ꯍꯧꯏ. ꯑꯗꯨꯕꯨ ꯆꯠꯂꯝꯕꯗꯣ ꯆꯞ ꯂꯦꯞꯂꯒ ꯑꯃꯨꯛꯁꯨ ꯊꯥꯖꯗ ꯍꯥꯏꯔꯞ ꯌꯦꯡꯗꯨꯅ, ꯑꯗꯨꯒꯅꯦ ꯋꯥꯈꯜꯗꯣ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯈꯜꯂꯝꯕ ꯌꯥꯔꯣꯏꯀꯣ. ꯍꯦꯛ ꯈꯜꯂꯝꯂꯕ ꯑꯩꯅ ꯀꯩꯗꯧꯔꯛꯀꯅꯤ ꯍꯥꯏꯕꯗꯣ ꯅꯪ ꯅꯁꯥꯅ ꯋꯥꯈꯜ ꯇꯥꯎ꯫ ꯃꯦꯝꯇꯣꯝꯕꯤꯗꯣ ꯐꯦꯠ ꯍꯥꯏꯗꯣꯛꯇꯨꯅ ꯊꯣꯛꯈꯤ. ꯊꯥꯖ ꯍꯥꯏꯔꯝꯂꯤꯕ ꯋꯥꯍꯩꯁꯤꯡꯗꯨ ꯇꯥꯔꯒ ꯂꯦꯝꯕꯕꯨ ꯅꯤꯡꯁꯤꯡꯂꯒ, ꯏꯕꯨꯡ, ꯅꯆꯟ ꯏꯕꯨꯡ ꯂꯥꯛꯄ ꯉꯥꯏꯔꯝꯒꯦꯀꯣ. ꯑꯩꯕꯨ ꯁꯣꯏꯗꯅ ꯂꯧꯕ ꯂꯥꯛꯄꯤꯌꯨ ꯏꯕꯨꯡ. ꯑꯩꯒꯤ ꯊꯥꯖꯕꯁꯦ ꯏꯕꯨꯡꯅ ꯃꯥꯡꯍꯟꯕꯤꯒꯅꯨꯀꯣ. ꯑꯩꯕꯨ ꯃꯇꯝ ꯆꯥꯅ ꯂꯧꯕ ꯂꯥꯛꯄꯤꯌꯨ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯖꯤꯟꯈ꯭ꯔꯦ. ꯃꯦꯝꯇꯣꯝꯕꯤ ꯑꯃꯗꯤ ꯏꯃꯣꯅ ꯀꯨꯞꯅ ꯁꯦꯟꯅꯗꯨꯅ ꯊꯥꯖꯕꯨ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯍꯟꯈꯤꯗ꯭ꯔꯦ꯫ ꯂꯨꯍꯣꯡꯕꯒꯤ ꯁꯤꯟꯕ ꯂꯥꯡꯕ ꯄꯨꯝꯅꯃꯛ ꯂꯣꯏꯁꯤꯜꯂꯛꯂꯤ꯫ ꯊꯣꯏꯕ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ, ꯏꯃꯥ, ꯀꯗꯥꯏꯗꯒꯤ ꯁꯦꯜ ꯃꯌꯥꯝꯅꯣ? ꯏꯃꯥꯅ ꯑꯁꯤꯒꯤꯗꯃꯛ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯕꯣ? ꯍꯌꯦꯡꯅꯦ ꯅꯆꯥꯒꯤ ꯂꯨꯍꯣꯡꯕꯒꯤ ꯀꯔꯤꯃꯠꯇ ꯂꯩꯍꯧꯔꯣꯏꯀꯣ ꯏꯃꯥ? ꯃꯦꯝꯇꯣꯝꯕꯤ ꯈꯣꯟꯖꯦꯜꯒꯗꯣ ꯄꯤꯛꯇꯛꯅ ꯁꯦꯝꯂꯒ, ꯍꯩ, ꯇꯞꯅ ꯍꯥꯏꯌꯨꯅꯦ, ꯃꯤ ꯇꯥꯈꯤ ꯂꯥꯛꯈꯤꯅꯤꯅꯦ꯫ ꯍꯣ, ꯑꯗꯨꯕꯨꯔꯣ ꯇꯥꯗꯗꯨꯅ ꯄꯤꯔꯛꯄ ꯁꯦꯜ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯗꯁꯨ ꯅꯠꯇꯦ, ꯑꯩꯈꯣꯏꯒꯤ ꯁꯤꯖꯤꯟꯅꯅꯕ ꯁꯦꯜ ꯃꯌꯥꯝ ꯑꯃꯁꯨ ꯄꯤꯔꯛꯂꯤꯕꯅꯤ꯫ ꯑꯗꯨꯅꯅꯤ ꯅꯃꯥ ꯑꯩꯅ ꯁꯤꯜꯂꯤꯕ ꯃꯌꯥꯝꯁꯦ꯫ ꯊꯣꯏꯕꯅ, ꯍꯥ, ꯑꯁꯦꯡꯕꯔꯣ ꯏꯃꯥ? ꯃꯦꯝꯇꯣꯝꯕꯤꯅ,
ꯍꯣꯏꯅꯦ ꯑꯁꯦꯡꯕꯅꯤꯅꯦ ꯅꯃꯥ ꯑꯩꯅ ꯑꯃꯨꯛ ꯑꯣꯏꯗꯕ ꯉꯥꯡꯈꯤꯗ꯭ꯔꯣ ꯁꯣꯝꯗꯁꯨ ꯊꯥꯖꯃꯥꯗꯤ ꯂꯦꯝꯕꯒꯤ ꯃꯄꯥꯎ ꯇꯥꯕ ꯐꯪꯂꯛꯇ꯭ꯔꯕꯗ ꯋꯥꯈꯜ ꯋꯥꯖꯅ ꯏꯕꯨꯡ ꯅꯪ ꯑꯩꯕꯨ ꯂꯧꯕ ꯂꯥꯛꯑꯔꯣꯏꯗ꯭ꯔꯣ ꯑꯩ ꯂꯨꯍꯣꯡꯕꯁꯦ ꯏꯁꯥꯅ ꯌꯥꯗꯤꯌꯦ ꯑꯩꯕꯨ ꯂꯧꯕ ꯂꯥꯛꯑꯣ ꯏꯕꯨꯡ ꯑꯩ ꯏꯕꯨꯡꯒ ꯅꯠꯇꯅ ꯑꯇꯣꯞꯄ ꯀꯅꯥꯒꯁꯨ ꯂꯨꯍꯣꯡꯕ ꯉꯝꯂꯣꯏꯌꯦ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯊꯥꯖꯅ ꯂꯩꯔꯤꯕ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯀꯣꯅꯨꯡꯗꯅꯤ ꯃꯤꯌꯥꯝ ꯄꯨꯝꯕꯗꯣ ꯀꯣꯏꯂꯥꯡ ꯂꯥꯡꯏ ꯇꯥꯟꯖꯥꯗꯨꯗ ꯃꯅꯥꯏ ꯅꯨꯄꯥ ꯑꯃ ꯇꯍꯥ ꯆꯪꯂꯛꯇꯨꯅ ꯅꯤꯡꯊꯧ ꯌꯥꯏꯁ꯭ꯀꯨꯜ ꯂꯥꯛꯄꯗ ꯑꯁꯨꯝꯅ ꯍꯥꯏꯔꯔꯦ ꯏꯅꯤꯡꯊꯧ ꯔꯥꯖꯀꯨꯃꯥꯔ ꯌꯧꯔꯛꯍꯧꯔꯦ ꯅꯤꯡꯊꯧ ꯌꯥꯏꯁ꯭ꯀꯨꯜ ꯂꯥꯛꯄ ꯍꯔꯥꯎꯅ ꯍꯥ ꯏꯆꯥ ꯌꯧꯔꯛꯑꯦ ꯍꯥꯏꯕ ꯃꯃꯥ ꯏꯕꯦꯝꯃ ꯁꯅꯥꯔꯩꯁꯨ ꯃꯆꯥ ꯂꯥꯛꯄꯒꯤ ꯄꯥꯎ ꯇꯥꯕꯗ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯏꯆꯥ ꯂꯥꯛꯑꯕ ꯑꯁꯨꯝꯅ ꯃꯌꯥꯝ ꯆꯪꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯗꯨꯕꯨ ꯑꯣꯛꯂꯝꯃꯤ ꯅꯤꯡꯊꯧ ꯌꯥꯏꯁ꯭ꯀꯨꯜ ꯂꯥꯛꯄ ꯃꯆꯥꯅꯨꯄꯥꯕꯨ ꯌꯦꯡꯖꯗꯨꯅ ꯍꯥꯏꯌꯨ ꯀꯔꯤ ꯀꯝꯗꯧꯕ ꯅꯪꯒꯤ ꯈꯣꯡꯆꯠꯇꯣ ꯏꯆꯥꯅ ꯄꯥꯝꯖꯕ ꯃꯤꯁꯛꯇꯣ ꯐꯪꯂꯕ꯭ꯔꯥ ꯊꯃꯣꯏꯅ ꯈꯣꯏꯗꯥꯖꯕꯤ ꯃꯍꯥꯛꯄꯨ ꯊꯦꯡꯅꯔꯕ꯭ꯔꯣ ꯄꯥꯎꯗꯨ ꯇꯝꯃꯨ ꯇꯥꯁꯤ ꯁꯅꯥꯔꯩꯁꯨ ꯍꯥꯏꯌꯨ ꯅꯄꯥꯗ ꯀꯣꯏꯒꯅꯨ ꯍꯧꯖꯤꯛꯇꯤꯅꯦ ꯀꯣꯏꯕꯒꯤ ꯃꯇꯝ ꯅꯠꯇꯦ ꯔꯥꯖꯀꯨꯃꯥꯔꯗꯨ ꯏꯀꯥꯏꯅ ꯂꯩꯔꯦ ꯄꯥꯕꯨꯡ ꯃꯍꯥꯛ ꯂꯩꯕꯥꯛ ꯑꯁꯤꯃꯛꯇꯒꯤꯅꯤ ꯃꯍꯥꯛꯀꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ ꯃꯥꯕꯨ ꯑꯩꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯔꯦ ꯃꯥꯒꯤ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯃꯤꯅꯨꯡꯁꯤ ꯂꯩꯕ ꯃꯤ ꯑꯃꯒ ꯆꯞ ꯃꯥꯟꯅꯅ ꯌꯦꯡꯕ ꯃꯤꯠꯌꯦꯡꯗꯨꯅ ꯅꯆꯥꯒꯤ ꯊꯃꯣꯏꯕꯨ ꯁꯨꯝꯍꯠꯈ꯭ꯔꯦ ꯅꯤꯡꯊꯧ ꯌꯥꯏꯁ꯭ꯀꯨꯜ ꯂꯥꯛꯄ ꯅꯣꯛꯇꯨꯅ ꯑꯗꯨꯗꯤ ꯍꯧꯖꯤꯛꯃꯛ ꯏꯃꯧꯗꯣ ꯂꯧꯕ ꯆꯠꯂꯁꯤ ꯏꯄꯥꯅ ꯃꯍꯥꯛꯄꯨ ꯀꯣꯅꯨꯡ ꯑꯁꯤꯗ ꯄꯨꯔꯛꯇꯨꯅ ꯉꯁꯤꯃꯛ ꯆꯥꯎꯅ ꯂꯨꯍꯣꯡꯒꯅꯤ ꯃꯄꯥꯒꯤ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝꯗꯨ ꯇꯥꯕꯗ ꯔꯥꯖꯀꯨꯃꯥꯔꯗꯣ ꯅꯣꯛꯐꯦꯠ ꯇꯧꯖꯩ ꯑꯁꯨꯝꯅ ꯄꯨꯡ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯊꯥꯖꯍꯣꯏꯒꯤ ꯈꯨꯟꯗꯨꯒꯤ ꯈꯨꯟꯖꯥ ꯄꯨꯝꯕꯗꯣ ꯏꯔꯥꯡ ꯂꯥꯡꯅꯔꯝꯃꯤ ꯃꯔꯝ ꯍꯥꯏꯕꯕꯨ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯏꯊꯥ ꯊꯥꯖꯗ ꯃꯈꯣꯏꯒꯤ ꯈꯨꯟꯗ ꯂꯥꯛꯄꯗꯨꯒꯤꯅꯤ ꯃꯌꯥꯝꯗꯣ ꯃꯌꯨꯝꯗꯒꯤ ꯊꯣꯛꯅꯔꯛꯇꯨꯅ ꯂꯣꯏꯅ ꯀꯨꯝꯃꯩ ꯑꯃꯒꯨꯝ ꯌꯦꯡꯅꯩ ꯍꯦꯟꯅ ꯃꯌꯥꯝꯅ ꯌꯦꯡꯂꯤꯕꯗꯤ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯁꯛ ꯂꯣꯠꯇꯨꯅ ꯂꯥꯛꯂꯕ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯕꯨꯅꯤ ꯅꯤꯡꯊꯧ ꯌꯥꯏꯁ꯭ꯀꯨꯜ ꯂꯥꯛꯄ ꯑꯁꯨꯝ ꯂꯥꯛꯄꯅ ꯊꯥꯖꯒꯤ ꯃꯌꯨꯝ ꯌꯧꯔꯦ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯃꯐꯝꯗꯨ ꯌꯧꯕꯗꯗꯤ ꯊꯥꯖꯗꯣ ꯃꯗꯣꯝꯆꯥ ꯑꯃꯗꯤ ꯃꯧꯄ꯭ꯋꯥꯊꯣꯏꯕ ꯑꯅꯤ ꯆꯪꯗꯨꯅ ꯁꯨꯃꯥꯡ ꯃꯌꯥꯏꯗꯨꯗ ꯁꯥ ꯁꯟ ꯐꯨꯕꯒꯨꯝꯅ ꯇꯝꯊꯤꯅ ꯐꯨꯗꯨꯅ ꯂꯩꯔꯝꯃꯤ ꯊꯥꯖ ꯃꯈꯣꯏ ꯑꯅꯤꯗ ꯀꯞꯇꯨꯅ ꯏꯗꯣꯝꯆꯥ ꯅꯥꯎ ꯅꯈꯣꯏꯅ ꯑꯩꯕꯨ ꯐꯨꯔꯕꯁꯨ ꯑꯩ ꯂꯨꯍꯣꯡꯕꯗꯨꯃꯗꯤ ꯑꯩ ꯌꯥꯕ ꯉꯝꯂꯣꯏꯌꯦ ꯑꯩ ꯉꯁꯤꯁꯨ ꯊꯥꯖꯩꯌꯦ ꯑꯩꯒꯤ ꯏꯕꯨꯡ ꯂꯦꯝꯕꯗꯣ ꯑꯩꯕꯨ ꯂꯧꯕ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤꯌꯦ ꯑꯩ ꯃꯥꯕꯨ ꯉꯥꯏꯈꯤꯅꯤꯌꯦ ꯃꯦꯝꯇꯣꯟꯕꯤ ꯀꯅꯥꯒꯤ ꯂꯦꯝꯕ ꯆꯥꯛꯅꯤꯕꯗꯨꯗ ꯏꯕꯦꯝꯃꯗꯤ ꯊꯋꯥꯏ ꯍꯦꯛ ꯍꯥꯏꯔꯤꯕ ꯋꯥꯍꯩꯗꯣ ꯂꯣꯏꯁꯤꯟꯈꯤꯗ꯭ꯔꯦ ꯀꯗꯣꯝꯗꯒꯤ ꯀꯧꯔꯛꯄ ꯈꯣꯡꯄꯥꯛꯅꯣ ꯈꯪꯗꯦ ꯃꯦꯝꯇꯣꯟꯕꯤꯗ ꯗꯣꯛ ꯂꯥꯎꯅ ꯁꯥꯐꯨ ꯑꯃꯒ ꯂꯣꯏꯅꯅ ꯀꯧꯔꯛꯈꯤꯕꯗꯨ ꯃꯦꯝꯇꯣꯟꯕꯤ ꯁꯜꯂꯒ ꯂꯣꯡꯅ ꯇꯥꯏ ꯑꯁ ꯑయ్ꯌꯣ ꯈ꯭ꯋꯥꯡꯒꯁꯦ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯦꯃꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯦꯡꯈꯠꯂꯛꯄꯗ ꯂꯦꯝꯕꯗꯣ ꯔꯥꯖꯀꯨꯃꯥꯔ ꯑꯃꯒꯤ ꯆꯞ ꯆꯥꯕ ꯐꯤꯖꯣꯜ ꯁꯦꯠꯇꯨꯅ ꯊꯥꯖꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯟꯗꯨꯅ ꯂꯦꯞꯂꯤꯕꯗꯨ ꯎꯔꯛꯏ ꯃꯦꯝꯇꯣꯟꯕꯤ ꯑꯅꯥꯕ ꯁ꯭ꯋꯥꯏ ꯃꯥꯡꯈꯤ ꯂꯦꯝꯕꯗ ꯉꯛꯅ ꯃꯃꯤꯠꯇꯨ ꯆꯐꯨꯃꯨꯛ ꯂꯥꯎꯊꯣꯛꯂꯒ ꯌꯦꯡꯂꯒ ꯐꯨꯛ ꯍꯧꯒꯠꯂꯒ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯑꯦ ꯅꯪ ꯑꯣꯏꯔꯦ ꯏꯁ ꯀꯗꯥꯏꯗꯒꯤ ꯑꯋꯥꯏꯕꯅꯣ ꯁꯦꯠꯂꯛꯏꯕ ꯐꯤꯖꯣꯜꯗꯨꯅ ꯋꯥꯏꯔꯛꯄꯁꯨ ꯃꯥꯟꯗꯦꯅꯦ ꯍꯨꯔꯥꯜꯂꯛꯄ ꯑꯣꯏꯔꯝꯒꯅꯤꯅꯦ ꯍꯥꯏ ꯆꯥꯛꯅꯤꯕ ꯆꯠꯂꯣ ꯃꯁꯤ ꯅꯪꯅ ꯍꯦꯛꯇ ꯆꯪꯂꯛꯄ ꯌꯥꯕ ꯌꯨꯝ ꯅꯠꯇꯦꯅꯦ ꯍꯟꯗꯛꯇꯤ ꯋꯥꯍꯩꯗꯣ ꯅꯤꯡꯊꯧ ꯌꯥꯏꯁ꯭ꯀꯨꯜ ꯂꯥꯛꯄꯅ ꯃꯔꯛ ꯐꯠ ꯊꯠꯆꯤꯟꯈ꯭ꯔꯦ ꯅꯪꯒꯤ ꯀꯔꯤ ꯅꯇꯤꯛ ꯂꯩꯗꯅ ꯅꯤꯡꯊꯧ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯔꯥꯖꯀꯨꯃꯥꯔ ꯂꯦꯝꯕꯗ ꯑꯗꯨꯝꯅ ꯆꯥꯛꯅꯤꯕ ꯍꯥꯏꯖꯕ ꯃꯦꯝꯇꯣꯟꯕꯤ ꯍꯧꯖꯤꯛꯇꯤ ꯃꯉꯛꯇꯣ ꯍꯥꯏꯔꯞ ꯆꯦꯞꯊꯗꯨꯅ ꯌꯦꯡꯂꯛꯏ ꯎꯔꯛꯏ ꯅꯤꯡꯊꯧ ꯌꯥꯏꯁ꯭ꯀꯨꯜ ꯂꯥꯛꯄ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯁꯅꯥꯔꯩ ꯑꯃꯁꯨꯡ ꯃꯅꯥꯏ ꯀꯌꯥ ꯑꯃꯒ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯗꯣ ꯃꯗꯨ ꯎꯕꯗ ꯃꯦꯝꯇꯣꯟꯕꯤ ꯉꯛꯅ ꯃꯆꯤꯟꯗꯒꯤ ꯇꯞꯅ ꯑꯁꯨꯝꯅ ꯍꯥꯏꯗꯣꯛꯈꯤ ꯍꯥ ꯀꯔꯤ ꯔꯥꯖꯀꯨꯃꯥꯔ ꯂꯦꯝꯕ ꯃꯥꯗ ꯅꯠꯇꯦ ꯊꯥꯖꯒꯤ ꯌꯨꯝꯗ ꯃꯈꯣꯏꯅ ꯆꯪꯁꯤꯟꯈꯤꯕꯗꯨ ꯎꯕꯗ ꯏꯟꯅꯔꯛꯈꯤꯕ ꯈꯨꯟꯖꯥ ꯄꯨꯝꯕꯁꯨ ꯉꯛꯄꯅ ꯈꯝ ꯊꯦꯡꯂꯤ ꯊꯥꯖꯁꯨ ꯉꯛꯅ ꯂꯦꯝꯕꯕꯨ ꯌꯦꯡꯂꯛꯏ ꯃꯇꯧꯗꯨ ꯈꯪꯕꯅ ꯅꯤꯡꯊꯧ ꯌꯥꯏꯁ꯭ꯀꯨꯜ ꯂꯥꯛꯄ ꯑꯃꯨꯛ ꯍꯟꯅ ꯃꯥꯅꯤ ꯃꯍꯥꯛ ꯑꯁꯤꯅꯤ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯁꯛ ꯂꯣꯠꯇꯨꯅ ꯂꯥꯛꯄ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯔꯥꯖꯀꯨꯃꯥꯔ ꯑꯩꯒꯤ ꯅꯥꯏꯇꯣꯝ ꯌꯥꯎꯖꯕ ꯏꯆꯥ ꯅꯨꯄꯥ ꯂꯦꯝꯕ ꯃꯍꯥꯛ ꯆꯥꯛꯅꯤꯕ ꯅꯠꯇꯦ ꯃꯍꯥꯛꯀꯤ ꯈꯣꯡꯆꯠ ꯑꯃꯒꯤꯗꯃꯛ ꯆꯥꯛꯅꯤꯕ ꯁꯥꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯒ ꯉꯁꯤ ꯅꯤꯡꯊꯧ ꯑꯩꯅ ꯂꯥꯛꯂꯤꯕꯁꯤꯁꯨ ꯑꯩꯒꯤ ꯏꯆꯥꯒꯤ ꯏꯃꯧ ꯂꯧꯕ ꯂꯥꯛꯂꯤꯕꯅꯤ ꯃꯌꯥꯝꯗꯣ ꯉꯛꯄꯅ ꯈꯝ ꯊꯦꯡꯅꯔꯤ ꯑꯃꯒ ꯌꯦꯡꯅꯗꯨꯅ ꯉꯩꯍꯥꯛꯇꯤ ꯑꯉꯛꯄ ꯁꯛꯐꯝꯗ ꯂꯩꯅꯩ ꯑꯗꯨꯝꯅ ꯂꯩꯅꯔꯤꯉꯩ ꯃꯔꯛꯇ ꯇꯣꯃꯥꯜꯗꯣ ꯂꯦꯝꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯔꯥꯖꯀꯨꯃꯥꯔ ꯅꯅꯥꯏꯗꯤ ꯔꯥꯖꯀꯨꯃꯥꯔꯤ ꯈꯪꯖꯔꯨꯗꯕꯅ ꯃꯃꯥꯡꯗ ꯏꯔꯥꯜ ꯀꯌꯥ ꯂꯪꯁꯤꯟꯖꯈ꯭ꯔꯦ ꯅꯅꯥꯏꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯂꯦꯝꯕ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯥꯃꯥ ꯀꯔꯤꯒꯤꯅꯣ ꯃꯥꯃꯅ ꯅꯆꯥꯗ ꯂꯥꯜꯂꯦ ꯍꯥꯏꯔꯤꯕꯗꯨꯕꯣ
ꯃꯥꯃꯗꯤ ꯑꯔꯥꯟꯕ ꯇꯧꯈꯤꯗꯦ꯫ ꯃꯥꯃꯒꯨꯝꯕ ꯃꯤꯁꯛꯇꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯑꯇꯥꯡꯕꯅꯤ꯫ ꯄꯨꯛꯆꯦꯜ ꯁꯦꯡꯕ, ꯃꯤꯅꯨꯡꯁꯤ ꯆꯥꯎꯕ, ꯃꯤꯒꯤ ꯑꯋꯥꯕ ꯎꯕ ꯉꯝꯗꯕ ꯃꯥꯃꯗꯤ ꯃꯤꯌꯥꯝꯂꯛꯇꯒꯤ ꯑꯊꯣꯏꯕꯅꯤ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯌꯥꯏꯁꯀꯨꯜ ꯂꯥꯛꯄꯅ ꯊꯥꯖ, ꯄꯤꯁꯛ ꯑꯃꯗꯤ ꯇꯣꯃꯥꯜꯕꯨ ꯀꯣꯅꯨꯡꯗ ꯄꯨꯔꯛꯇꯨꯅ ꯊꯝꯂꯝꯃꯤ꯫ ꯊꯥꯖ ꯑꯃꯗꯤ ꯂꯦꯝꯕ ꯃꯈꯣꯏ ꯑꯅꯤꯕꯨ ꯆꯥꯎꯅ ꯂꯨꯍꯣꯡꯕꯤꯔꯝꯃꯤ ꯑꯃꯗꯤ ꯇꯣꯃꯥꯜꯕꯨꯅ ꯑꯆꯧꯕ ꯐꯝ ꯑꯃ ꯍꯥꯞꯄꯤꯗꯨꯅ ꯀꯣꯅꯨꯡꯗ ꯅꯨꯡꯉꯥꯏꯅ ꯂꯩꯍꯜꯂꯝꯃꯤ꯫ ꯄꯤꯁꯛꯁꯨ ꯃꯁꯨꯒꯤ ꯃꯅꯥꯛꯇ ꯍꯧꯖꯤꯛꯇꯤ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯇ ꯅꯨꯡꯉꯥꯏꯅ ꯃꯁꯨꯁꯤꯡꯒꯤ ꯀꯨꯝꯍꯩꯕꯨ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯕꯨ ꯃꯕꯨꯛ ꯐꯠꯇꯕ ꯃꯇꯩ ꯃꯅꯥꯎ ꯑꯃꯗꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯆꯥ ꯊꯣꯏꯕ, ꯃꯈꯣꯏ ꯑꯍꯨꯝꯗꯤ ꯅꯤꯡꯊꯧ ꯌꯥꯏꯁꯀꯨꯜ ꯂꯥꯛꯄꯅ ꯀꯩꯁꯨꯝꯁꯪꯗ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯊꯝꯈꯤꯔꯝꯃꯤ꯫